Manipur Lengakna Kumja listing ani Tarataruki December Nipanda Anoba Jila Taret Semkhiba Adubu Handokadavani Haiba demand Mari Lainana Tripartite Talk Tauriba Asida Kakching District Asi Handokpagi Khana Nainabada Yahon Bay Yaroi Haina Library and Information Center Kakching na Pangthokpa Paugi Mifam Amada Joint Non-Government Voluntary Organization Kakchingi Advisor P. Somarendrana Fongdorakre Somarendrana Makha Taraduna Haikibada Kumja listing Machamapan Nifu Humdoida Manipur gi Jila Khara Reorganization Tawdringai Matamdagi Kakching District Semnanaba Khongjang Singh Tengkhang Kayarak Changsinduna Laklibani English Amaga Chamapan Marifutara Marida Rajya Asida President Road Lairingai Matamda JNGVO na Mangjil Thaduna Imphal Sugnu Road ki Kakching Municipal Area da eviction Tawduna Anoba District ama Semnanaba Honaduna Lakibani Haiki Kanglup Kayana Kundaminari ba Kakching District asi Hana Kakching Subdivision Oirambadagi Kakching District Oirakpani Mafam asida Ngamkhai Gichaye Naba Laifam Thokte Revenue Jurisdiction Akaknana Lairiba District Asigi Manungda Lairiba Kanglup Furup Amatana District ki Ming Onba Yauna Signboard Thachinduna Chaye Naba Thokan Bigano District asida Kundaminari ba Kanglup Furup Khudingmak Nusi Chanana Laiminaduna Chakhatpa Maikaida Changsin Minasi Hairaduna Phibam Amatada Kakching District ku Handokpa Yaroi Masigi ona taina bada thabak tarok labadi mafam matam yenglaga district asigi miyamna akan ba khongjang changsin gani haike Anoba district tare da se rollback tawbagi maram ga mari lenena koi 11th October 2024 da tripartite talk ama New Delhi da pangtok kani haiba se myam punamuna khangrak padigi koi punamak pau taminare ana khudak tai koi jangbogi meeting ma pangtok saraka anda 4th October 2024 अखोई लेटर नंबर 10/DM/Jangbo Kakching 24 की मतुंगिना Kakching district टी at any cost rollback सिदगी exclude तोबनी हाइबिदी rollback सिदे याबो यारोई हाइबिगी अकनबा अखोई की डिमांड मा Honorable Union Home Minister Honorable Chief Minister Manipur अदुगा Manipur की Chief Secretary की खुतांग दे अखोई पिसंदुना वैन मक्सिदे अखोई खंगन खरबनी हौजिकसु Amuk Makhatana November 15, 2024 da Senapati da Mathangi further talk of tripartite discussion Tawgani Haibasai Koi Punamuna Kangarabani. Adabu Tamjaningli Bidi Kang Kuding da Nungsing Minaduna Kisana Laminariba Kakching District Asi Hana Kakching Subdivision Lajaramadi Kakching District or Kebani Masi Dada Akogi revenue area da jurisdiction da Sayanaba Amata Laitabani Revenue jurisdiction da sen level like tabana akoi Kakching district ki revenue area da appeal tawjari bidi Kanagumba Kanglup Amatana akoi puni himgani bayai because Kakching district is not a specific ethnic district akoi ethnic amatana legedi ni haiba adugumla Kakching district nate multi ethnic lebaya ba punna lemine bayaba Kakching district ni adubu Kakching district asigi revenue area manungda akoi Atopa district ki signboard session ba atopa district ki maming isen ba masi matang di gyan taminaraga lepiu maram di pangthok kudur ba Bharat Sarkar ki census operations da Kakching district ki revenue area manung da ler ba village kunimak mafam kudimak Kakching district na pangthok bagi sab saba cs ang ler bani aduna mayam na khangda duna akoi atopa district thajinduna toriba do madu atopa district da sapa sungya yaroi Kakching district da sab sang lebani madu ki sab saba cs su akoi jangbogi khutta leijarabani aduna khara akoi gyan taminarga hingminasi akoi nungsi sana na punna leminasi aduga sokhopagi maikai da su punna sangsi minasi Phibam Amatada Kakching district rollback to yaroi masigi onatanya bada akoi na tanjari ba akoi na thamjari ba hamsigi onatanya bada tawrak labadi akoi mafam matam yengani district asigi miyam punamak tanaraga Karigumba Khongjang akan makara sanglak pa yabagi torok pa yabagi akoi sem saduna laminasi aduna at any cost Kakching district must never be rolled back from its present status haiba wafam sini akoi ngasigi press meet tay kana thamjari badi